ꯃꯌꯥꯏ ꯈꯨꯟꯅꯥꯏꯒꯤ ꯐꯤꯕꯝꯁꯤ ꯀꯔꯝꯕ ꯊꯥꯛꯇ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯑꯃ ꯑꯣꯏꯅ ꯉꯔꯥꯡ ꯃꯌꯥꯝ ꯉꯁꯤꯁꯨ ꯃꯌꯥꯝ ꯃꯐꯝꯗ ꯑꯩ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯔꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯗ ꯀꯣꯛꯅꯅ ꯈꯣꯏꯔꯝꯖꯔꯤ ꯃꯌꯥꯝ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯍꯧꯖꯤꯟꯖꯔꯒꯦꯀꯣ ꯀꯔꯝꯕ ꯊꯥꯛꯇ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯑꯃ ꯑꯣꯏꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯈꯦꯇ꯭ꯔꯤꯒꯥꯎ ꯃꯩꯇꯩ ꯄꯥꯡꯒꯜ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕ KMPUCꯅ ꯀꯣꯟꯕ ꯃꯐꯝꯁꯤꯡꯗ ꯀ꯭ꯂꯕ ꯑꯁꯤꯅ ꯗ꯭ꯔꯥꯏꯕ ꯆꯠꯄꯗ ꯗ꯭ꯔꯒ ꯑꯃꯗꯤ ꯀꯣꯟꯗꯣꯝꯒ ꯀꯣꯟꯅꯅ ꯃꯩꯇꯩ ꯅꯨꯄꯤ 4 ꯐꯥꯔꯦ ꯍꯥꯏꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ KMPUCꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯕꯗꯨꯜ ꯔꯖꯥꯛꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯉꯔꯥꯡ ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯅꯃꯥꯖ ꯁꯣꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯀ꯭ꯂꯕ ꯑꯁꯤꯅ ꯀꯣꯟꯕ ꯃꯐꯝꯁꯤꯡꯗ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥ ꯌꯣꯟꯕ ꯑꯃꯗꯤ ꯂꯩꯕ ꯂꯥꯛꯄꯁꯤꯡ ꯐꯥꯒꯠꯅꯕ ꯗ꯭ꯔꯥꯏꯕ ꯆꯠꯊꯈꯤꯕꯅꯤ ꯃꯗꯨꯗ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯤꯑꯣꯏ 19 ꯐꯥꯒꯠꯈꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯧꯔꯒ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯕ ꯃꯇꯨꯡ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯟꯅꯈꯤꯕ ꯑꯃꯗꯤ ꯈꯔ ꯍꯦꯟꯅ ꯁꯣꯛꯆꯤꯟꯕꯁꯤꯡ ꯑꯗꯨꯅ ꯔꯤꯍꯦꯕ ꯁꯦꯟꯇꯔꯗ ꯊꯝꯈꯤꯕꯅꯆꯤꯡꯕ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯈꯤ ꯃꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯗ꯭ꯔꯥꯏꯕ ꯆꯠꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯅꯨꯄꯤ 4 ꯑꯁꯤ ꯍꯦꯔꯣꯏꯟ नंबर 4 ꯕꯥꯏꯜ 19 ꯁꯦꯔꯤꯟꯁ ꯑꯃ ꯑꯃꯗꯤ ꯀꯣꯟꯗꯣꯝ ꯈꯔꯒ ꯀꯣꯟꯅꯅ ꯐꯥꯈꯤꯕꯅꯤ ꯃꯈꯣꯏꯕꯨ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕ ꯃꯇꯝꯗ ꯗ꯭ꯔꯒꯁꯤꯡ ꯑꯁꯤ ꯈꯦꯇ꯭ꯔꯤꯒꯥꯎ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯕꯦꯕꯦ ꯑꯄꯣꯛꯄꯤ ꯔꯨꯕꯥꯅꯤꯗꯒꯤ ꯗ꯭ꯔꯒꯁꯤꯡ ꯑꯁꯤ ꯂꯧꯕꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ ꯃꯈꯣꯏ ꯆꯍꯤ ꯑꯃꯔꯣꯝꯒꯤ ꯃꯃꯥꯡꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯗ꯭ꯔꯒ ꯂꯧꯔꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯤꯖꯤꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯍꯥꯏꯅꯁꯨ ꯃꯁꯥ ꯃꯁꯥꯅ ꯐꯣꯡꯗꯣꯛꯆꯔꯦ ꯃꯈꯣꯏꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ 4ꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯃꯅ ꯅ꯭ꯌꯨ ꯆꯦꯀꯣꯟꯒꯤ ꯑꯣꯔꯤꯌꯟ ꯍꯣꯇꯦꯜ ꯃꯅꯥꯛꯇꯒꯤꯅꯤ ꯑꯇꯣꯞꯄ ꯑꯃꯅ ꯈꯨꯔꯥꯏꯗꯒꯤꯅꯤ ꯑꯇꯣꯞꯄ ꯑꯃꯅ ꯊꯧꯕꯥꯜꯗꯒꯤꯅꯤ ꯍꯧꯖꯤꯛꯅ ꯅ꯭ꯌꯨ ꯆꯦꯀꯣꯟ ꯀꯤꯌꯔꯂꯦꯟꯗ ꯑꯁꯥꯟꯕ ꯀꯥ ꯑꯃꯗ ꯂꯩꯕꯅꯤ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯑꯃꯅ ꯃꯣꯏꯔꯥꯡꯗꯒꯤ ꯍꯧꯖꯤꯛꯅ ꯅ꯭ꯌꯨ ꯆꯦꯀꯣꯟꯒꯤ ꯀꯤꯌꯔꯂꯦꯟꯗ ꯂꯩꯕꯅꯤ ꯍꯥꯏꯔꯤ ꯃꯈꯣꯏ 4ꯃꯛ ꯃꯁꯥꯒꯤ ꯆꯍꯤ 24ꯗꯒꯤꯅ 29 ꯐꯥꯎꯕꯒꯤ ꯃꯤꯑꯣꯏꯁꯤꯡ ꯉꯥꯛꯇꯅꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯅꯕ ꯀꯧꯈ꯭ꯔꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯒ ꯄꯨꯂꯞ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝꯒꯤ ꯊꯃꯣꯏꯗ ꯃꯣꯏ 4ꯁꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯣꯏ 4ꯁꯤꯅ ꯇꯧꯔꯤꯕ ꯐꯤꯕꯝꯁꯦ ꯃꯌꯥꯝꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯒꯦ ꯆꯍꯤ 24ꯗꯩꯅ 29 ꯐꯥꯎꯒꯤ ꯍꯤꯡꯁꯥꯞꯀꯤ ꯅꯨꯄꯤ ꯃꯆꯥꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏꯁꯦ ꯍꯧꯖꯤꯛꯁꯦ ꯆꯍꯤ ꯃꯇꯥꯡꯒ ꯍꯥꯏꯔꯨꯔꯒꯗꯤ ꯃꯣꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯔꯕ ꯃꯇꯝꯅꯦ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯊꯃꯣꯏꯗ ꯃꯣꯏꯁꯦ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯇꯧꯍꯟꯅꯤꯡꯒꯦꯕ ꯃꯌꯥꯝꯒꯤ ꯊꯃꯣꯏꯗ ꯑꯗꯣ ꯇꯁꯦꯡꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯣꯏꯁꯦ ꯑꯀꯟꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯌꯦꯡꯕ ꯑꯗꯩ ꯖꯍꯥ ꯑꯃ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯦ ꯑꯗꯨ ꯑꯗꯥ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯄꯣꯠꯇ ꯇꯧꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠꯇ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯗꯟꯗꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥꯁꯦ ꯁꯨꯃꯥꯏꯅ ꯆꯥꯕ ꯌꯥꯗꯦ ꯆꯥꯔꯒꯗꯤ ꯁꯤ ꯇꯧꯏ ꯍꯥꯏꯕꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁꯨꯃꯥꯏꯅ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯃꯣꯏꯗ ꯗꯟꯗꯤ ꯑꯃ ꯄꯤꯕ ꯑꯁꯨꯃꯥꯏꯅ ꯄꯥꯝꯃꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯒꯠꯂꯛꯏꯕꯁꯤꯡꯁꯦ ꯂꯣꯏꯅ ꯃꯣꯏꯒꯤ ꯃꯇꯧꯁꯤ ꯇꯝꯃꯅꯤ ꯑꯗꯒꯤ ꯇꯁꯦꯡꯅ ꯅꯨꯄꯥ ꯃꯆꯥꯅ ꯇꯧꯕ ꯅꯨꯄꯥꯅ ꯇꯧꯕꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯁꯥꯎꯅꯤꯡꯉꯒ ꯂꯩꯔꯤꯅꯦꯕꯀꯣ ꯑꯗꯨꯒ ꯆꯍꯤ 24ꯗꯒꯤꯅ 29 ꯐꯥꯎ ꯍꯥꯏꯕꯁꯦ ꯃꯣꯏꯁꯦ ꯇꯁꯦꯡꯅ ꯍꯧꯖꯤꯛꯁꯦ ꯒ꯭ꯌꯥꯟꯁꯦ ꯈꯔ ꯇꯥꯕ ꯌꯥꯔꯕ ꯃꯇꯝꯅꯤ ꯇꯁꯦꯡꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯔꯕ ꯃꯇꯝꯅꯤ ꯁꯤꯗꯩꯁꯤꯗ ꯃꯣꯏꯅ ꯉꯥꯎꯁꯟꯅꯗꯅ ꯅꯨꯄꯥ ꯃꯆꯥ ꯃꯔꯥꯏ ꯑꯃ ꯍꯦꯟꯒꯩ ꯃꯣꯏ 4ꯁꯤꯅ ꯇꯧꯔꯤꯕ ꯃꯣꯏ 4ꯁꯤꯒꯤ ꯃꯁꯥꯗ ꯌꯥꯎꯔꯝꯃꯤꯕ ꯄꯣꯠꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒꯀꯤ ꯋꯥꯗꯁꯨ ꯅꯠꯇꯅ ꯃꯣꯏꯒꯤ ꯃꯁꯥꯁꯤꯗ ꯀꯣꯟꯅꯔꯒ ꯂꯩꯔꯝꯃꯤꯕ ꯄꯣꯠꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯄꯣꯠ ꯑꯃꯐꯥꯎ ꯅꯠꯇꯦꯕꯀꯣ ꯑꯗꯨꯅ ꯃꯣꯏꯅ ꯇꯧꯔꯤꯕ ꯅꯤꯇꯤ ꯅꯤꯌꯣꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯂꯥꯛꯏꯕ ꯍꯧꯔꯛꯏꯕ ꯃꯌꯥꯝꯁꯦ ꯃꯣꯏꯅ ꯇꯧꯔꯤꯕ ꯅꯤꯇꯤ ꯅꯤꯌꯣꯝꯁꯦ ꯁꯨꯝ ꯂꯝꯗꯝꯅꯔꯛꯀꯅꯤ ꯑꯗꯨꯅ ꯂꯝꯗꯝꯅꯗꯅꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯈꯪꯍꯟꯕ ꯑꯣꯏꯅ ꯃꯣꯏꯁꯦ ꯑꯆꯧꯕ ꯆꯩꯔꯥꯛ ꯑꯃ ꯑꯣꯏꯅ ꯄꯤꯍꯟꯅꯤꯡꯉꯦꯕ ꯑꯗꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯄꯦꯟꯃꯟꯗꯕꯒꯤ ꯑꯩꯅ ꯍꯥꯏꯔꯤꯅꯤꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯛ ꯑꯃ ꯄꯤꯕꯕꯨꯗꯤ ꯌꯥꯗꯕꯅꯤ ꯌꯥꯗ꯭ꯔꯒꯁꯨ ꯈꯪꯗꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯄꯤꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯇꯁꯦꯡꯅ ꯍꯧꯖꯤꯛꯁꯤ ꯂꯥꯟ ꯃꯇꯝꯅꯤ ꯂꯥꯟꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯅꯔꯕ ꯃꯇꯝꯁꯤꯗ ꯃꯣꯏ 4ꯁꯤꯅ ꯇꯧꯔꯤꯕ ꯅꯤꯇꯤ ꯅꯤꯌꯣꯝꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯅꯣ ꯃꯣꯏ 4ꯁꯤꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯀꯔꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯅꯔꯕ ꯃꯇꯝꯁꯤꯗ ꯃꯣꯏ 4ꯁꯤꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯀꯔꯤꯅꯣ ꯁꯤꯅꯤꯗ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡ ꯑꯗꯒꯤ ꯃꯃꯥ ꯃꯄꯥ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯦ ꯌꯥꯝ ꯇꯥꯃꯤꯟꯅꯔꯁꯤ ꯍꯥꯏꯕꯗꯤ ꯑꯅꯝꯕ ꯃꯇꯝꯗꯁꯨꯀꯣ ꯑꯩꯒꯤ ꯏꯆꯥꯁꯦ ꯐꯠꯇꯦ ꯍꯥꯏꯕꯁꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯌꯥꯝꯗ ꯎꯠꯊꯣꯛꯅꯤꯡꯗꯦꯕ ꯇꯁꯦꯡꯅ ꯏꯀꯥꯏꯕꯒꯤ ꯃꯌꯥꯝꯗ ꯎꯠꯊꯣꯛꯅꯤꯡꯗꯦꯕ ꯑꯩꯒꯤ ꯏꯆꯥꯁꯦ ꯐꯠꯇꯦ ꯍꯥꯏꯕꯁꯦ ꯀꯩꯗꯧꯅꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯅ ꯍꯥꯏꯗꯣꯛꯅꯤꯡꯗꯦꯕꯀꯣ ꯑꯗꯣ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯣ ꯑꯩꯒꯤ ꯏꯆꯥꯁꯦ ꯐꯠꯇ꯭ꯔꯒꯗꯤ ꯁꯨꯡꯏ ꯏꯀꯥꯏꯕꯤꯒꯅꯨ ꯍꯥꯏꯕꯗꯤ ꯐꯠꯇꯕ ꯏꯆꯥꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯣꯔꯛꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯈꯟꯒꯗꯧꯕꯅꯦꯕ ꯇꯁꯦꯡꯅ
ꯁꯤꯒꯤ ꯋꯥꯈꯜꯁꯦ ꯈꯟꯕ ꯃꯤ ꯃꯃꯥ ꯃꯄꯥ ꯊꯣꯏꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯂꯩꯇꯕ꯭ꯔꯥꯅ ꯈꯜꯂꯦꯕꯀꯣ ꯑꯩꯒꯤ ꯏꯆꯥꯁꯦ ꯗ꯭ꯔꯒ ꯆꯥꯏ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯏꯆꯥꯁꯤ ꯁꯨꯃꯥꯏꯅ ꯆꯥꯕꯁꯤ ꯃꯤ ꯃꯃꯥꯡꯗ ꯍꯥꯏꯔꯒꯗꯤ ꯑꯩꯁꯤ ꯏꯀꯥꯏ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯅꯝꯕ ꯃꯇꯝꯗꯁꯨ ꯍꯥꯏꯗꯦꯕꯀோ ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯣꯠꯁꯤꯜꯂꯒ ꯊꯝꯕꯤꯒꯅꯨ ꯑꯩꯒꯤ ꯏꯆꯥ ꯐꯠꯇꯕ ꯏꯆꯥꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯐꯍꯟꯁꯤꯒꯦꯅ ꯑꯩꯈꯣꯏꯒꯤ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯕꯤꯌꯣ ꯑꯗꯒꯤ ꯃꯥ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯀꯌꯥꯗꯅꯣ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕꯗꯣ ꯌꯦꯜꯂꯝꯗꯣꯏꯗꯣ ꯃꯥꯒꯤ ꯐ꯭ꯔꯦꯟ ꯁꯥꯔꯀꯜ ꯀꯌꯥꯝ ꯌꯥꯝꯕ ꯇꯁꯦꯡꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯌꯥꯝ ꯐꯠꯇꯕꯅꯤꯀꯣ ꯌꯥꯝ ꯐꯠꯇꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯆꯥꯔꯦꯅ ꯈꯜꯂꯣꯅꯦ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯁꯥꯔꯀꯜꯁꯤꯡꯗ ꯑꯗꯨꯝ ꯗꯣꯏꯅꯦꯕꯀꯣ ꯃꯊꯪ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯂꯝꯕꯤꯁꯦ ꯂꯣꯏꯅ ꯑꯩꯈꯣꯏ ꯃꯊꯪ ꯆꯠꯂꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯕꯤꯌꯣ ꯑꯩ ꯏꯆꯥ ꯐꯠꯇꯕꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯐꯍꯟꯁꯤꯒꯦ ꯍꯥꯏꯅ ꯈꯟꯕꯤꯌꯣ ꯑꯩꯈꯣꯏꯒꯤ ꯎꯜꯇꯥꯗ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯐꯠꯇꯦ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏ ꯍꯥꯏꯅ ꯂꯩꯕꯁꯦ ꯂꯩꯊꯣꯛꯄꯤꯒꯅꯨ ꯑꯃꯨꯛꯇ ꯑꯩꯈꯣꯏꯒꯤ ꯄꯨꯝꯅꯃꯛ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯁꯤ ꯑꯃꯨꯛꯇꯪ ꯑꯐꯕ ꯁꯃꯥꯖ ꯑꯃꯨꯛꯇ ꯁꯦꯝꯃꯁꯤ ꯃꯌꯥꯝ ꯀꯩꯗꯧꯅꯨꯡꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯏꯆꯥ ꯐꯠꯇꯦꯅ ꯀꯩꯗꯧꯅꯨꯡꯗ ꯂꯣꯠꯁꯤꯟꯕꯤꯒꯅꯨꯀꯣ ꯇꯁꯦꯡꯅ ꯁꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯣꯠꯁꯤꯟꯕꯗꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯃꯌꯥꯝ ꯍꯦꯟꯒꯠꯂꯛꯏꯁꯦꯀꯣ ꯑꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯂꯣꯠꯁꯤꯟꯕꯤꯒꯅꯨ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ